ꯂꯦꯞꯇ꯭ꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯒꯤꯁꯨ ꯃꯅꯤꯄꯨꯔꯗ ꯃꯣꯡꯐꯝ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯐꯝ ꯑꯅꯤꯒꯤ ꯂꯥꯟꯐꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 3 ꯁꯤꯔꯦ, ꯑꯃ ꯁꯣꯛꯂꯦ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯣꯅꯦꯜ 2ꯁꯨ ꯁꯣꯛꯂꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5:24 ꯇꯥꯔꯛꯄꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯁꯦꯛꯃꯥꯏ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯁꯦꯟꯖꯝ ꯆꯤꯔꯥꯡꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯩꯕ ꯍꯔꯥꯎꯊꯦꯜ, ꯁꯟꯆꯥꯡ ꯑꯃꯗꯤ ꯃꯣꯜꯂꯣꯏ ꯀꯨꯀꯤ ꯈꯨꯜꯒꯤ ꯆꯤꯡꯊꯛꯇꯒꯤ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯇꯥꯔꯛꯄꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯁꯦꯟꯖꯝ ꯆꯤꯔꯥꯡ ꯇꯝꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯒ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯉꯁꯤ ꯑꯌꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯈꯨꯜ ꯉꯥꯛꯄ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯍꯟꯗꯨꯅ ꯈꯨꯠ ꯊꯣꯛꯅꯕ ꯌꯥꯎꯅ ꯄꯨꯟꯅ ꯃꯐꯝ ꯑꯅꯤꯒꯤ ꯂꯥꯟꯐꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 3 ꯁꯤꯔꯦ, 1 ꯁꯣꯛꯂꯦ, ꯑꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯣꯅꯦꯜꯅ 2 ꯁꯣꯛꯂꯦ꯫ ꯁꯦꯟꯖꯝ ꯆꯤꯔꯥꯡ ꯂꯣꯝꯗꯒꯤ ꯂꯥꯟꯐꯝꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯂꯦꯞꯅꯔꯕꯁꯨ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝꯅꯆꯤꯡꯕ ꯂꯦꯞꯇꯅ ꯀꯥꯞꯂꯛꯈꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝꯗꯒꯤ ꯈꯨꯟꯖꯥ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯕꯣꯝ 10 ꯔꯣꯝ ꯄꯣꯈꯥꯏꯈꯤ ꯍꯥꯏꯔꯤ꯫ ꯑꯦꯇꯦꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯈꯨꯜ ꯉꯥꯛꯄ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯍꯟꯕꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯑꯃ ꯁꯤꯈꯤ, ꯑꯗꯨꯒ ꯑꯃꯅ ꯁꯣꯛꯄꯗꯒꯤ ꯑꯦꯝꯕꯨꯂꯦꯟꯁꯇ ꯍꯥꯞꯂꯒ ꯆꯤꯡꯊꯛꯇ ꯂꯩꯕ ꯂꯝꯕꯤꯗ ꯀꯥꯡꯄꯣꯛꯄꯤꯔꯣꯝꯗ ꯄꯨꯈꯤꯕ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯈꯤ ꯍꯥꯏꯔꯤ꯫ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯄꯗꯒꯤ ꯃꯈꯥ ꯇꯥꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯀꯟꯁꯤꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯣꯅꯦꯜ 2 ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯃꯈꯣꯏ ꯁꯣꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯈꯨꯠ ꯊꯣꯛꯅꯕ ꯌꯥꯎꯈꯤꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯗ ꯑꯦꯑꯥꯔꯅ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯄꯥꯔꯁꯣꯅꯦꯜ 2 ꯁꯣꯛꯂꯦ, ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯄꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯔꯣꯝ ꯇꯥꯔꯛꯄꯗꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯈꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯔꯥꯎꯊꯦꯜ ꯆꯤꯡꯊꯛꯇꯒꯤ ꯌꯥꯎꯅ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄ ꯉꯝꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ 22 ꯁꯤꯕ ꯑꯦꯑꯥꯔꯒꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯑꯊꯤꯡꯕ ꯄꯤꯗꯕꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯍꯔꯥꯎꯊꯦꯜꯒ ꯁꯦꯟꯖꯝ ꯆꯤꯔꯥꯡꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯀ ꯂꯥꯞꯅꯔꯤꯕ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯀꯤꯂꯣꯃꯤꯇꯔ 1 ꯔꯣꯝꯗꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯁꯨꯡ ꯕꯣꯝꯁꯤꯡ ꯌꯥꯝꯅ ꯂꯥꯏꯅ ꯌꯧꯔꯛꯄ ꯉꯝꯃꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯁꯦꯛꯃꯥꯏ ꯄꯤꯑꯦꯁꯀꯤ ꯑꯣꯁꯤ ꯑꯃꯁꯨꯡ ꯁꯤꯑꯥꯔꯄꯤꯑꯦꯐꯀꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯀꯦꯁꯄꯔ 2 ꯌꯥꯎꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯒꯤ ꯃꯅꯥꯛꯇ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯑꯃꯁꯨꯡ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯂꯝꯕꯤꯗ ꯊꯣꯔꯛꯇꯨꯅ ꯂꯩꯈꯤꯕꯒ ꯂꯣꯏꯅꯅ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯁꯤꯡꯗ ꯄꯨꯟꯁꯤꯟ ꯇꯥꯁꯤꯟꯗꯨꯅ ꯂꯩꯅꯈꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 4 ꯇꯥꯔꯛꯄꯗ ꯏꯊꯝ ꯃꯣꯏꯔꯥꯡꯄꯨꯔꯦꯜꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅꯁꯨ ꯍꯟꯗꯨꯅ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯅꯤꯅ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗꯒꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯅꯣꯡꯃꯩ ꯀꯥꯞꯂꯒ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯆꯤꯡꯊꯛꯇ ꯂꯩꯕ ꯃꯣꯜꯍꯣꯝ ꯀꯨꯀꯤ ꯈꯨꯜ ꯌꯧꯅ ꯇꯛꯁꯤꯜꯂꯨꯕ ꯃꯇꯝꯗ ꯑꯃꯨꯛꯀꯁꯨ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯄꯣꯖꯤꯁꯟ ꯂꯧꯔꯝꯕ ꯕꯪꯀꯔ ꯇꯝꯅ ꯕꯣꯝ ꯑꯃ ꯀꯥꯞꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯟꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 2 ꯁꯤꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯀꯥꯞꯂꯛꯄ ꯕꯣꯝ ꯄꯣꯈꯥꯏꯔꯛꯄꯗ ꯈꯨꯜ ꯉꯥꯛꯄ ꯑꯃꯒꯤ ꯍꯦꯜꯃꯦꯠꯇ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯈꯤ, ꯑꯗꯨꯕꯨ ꯃꯁꯥꯗꯗꯤ ꯁꯣꯛꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇꯒꯤ ꯍꯧꯔꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯇꯨꯃꯨꯔꯣꯛꯇ ꯂꯩꯉꯣꯏ ꯄꯦꯛꯄ ꯃꯤꯆꯝꯁꯤꯡ ꯄꯨꯂꯞ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯦꯞꯇꯅ ꯈꯨꯠ ꯊꯣꯛꯅꯔꯛꯈꯤꯕꯅꯤ꯫ ꯀ꯭ꯂꯕ 19ꯅ ꯃꯣꯔꯦ ꯂꯝꯕꯤꯗ ꯀꯥꯎꯟꯇꯔ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯃꯊꯧ ꯇꯧꯔꯤꯕ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯏꯁꯤꯡ ꯌꯥꯎꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯑꯃꯠꯇ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯦꯡꯅꯧꯄꯜ ꯕꯤꯕꯤꯑꯦꯐꯀꯤ ꯀꯥꯡꯕꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯑꯗꯨ ꯐꯦꯕ꯭ꯔꯨꯋꯥꯔꯤ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯊꯧꯕꯥꯜꯗꯒꯤ ꯋꯥꯏꯊꯧ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ 19ꯅ ꯄꯨꯟꯗꯨꯅ ꯁꯦꯝꯈꯤꯕ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤꯅ ꯈꯪꯍꯟꯈꯤꯕ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯇꯕꯗꯒꯤ ꯉꯁꯤꯗꯒꯤ ꯍꯧꯅ ꯀꯝꯃꯤꯇꯤ ꯑꯁꯤꯅ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯄꯔꯤꯡꯒꯤ ꯊꯧꯕꯥꯜ ꯕꯥꯕꯨ ꯕꯖꯥꯔ ꯀꯤꯌꯥꯝ ꯁꯤꯐꯥꯏꯗ ꯀꯥꯎꯟꯇꯔ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯀꯝꯃꯤꯇꯤ ꯑꯁꯤꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯊꯧꯃꯤ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯅ ꯂꯝꯕꯤꯗ ꯊꯣꯔꯛꯇꯨꯅ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯄꯔꯤꯡꯗ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡ ꯆꯦꯛ ꯇꯧꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯈꯤ꯫ ꯃꯣꯔꯦ ꯑꯃꯗꯤ ꯇꯦꯡꯅꯧꯄꯜꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯆꯪꯒꯗꯕ ꯒꯥꯔꯤꯁꯤꯡ ꯆꯦꯛ ꯇꯧꯕꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯔꯝꯕ ꯇꯥꯔꯕꯗꯤ ꯆꯤꯡꯊꯗꯨꯅ ꯄꯨꯟꯁꯤꯟꯍꯟꯈꯤꯗꯦ ꯍꯥꯏꯅ ꯀꯝꯃꯤꯇꯤ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯅꯥꯎꯖꯝ ꯔꯥꯖꯨꯅ ꯐꯣꯡꯗꯣꯔꯛꯂꯤ꯫
ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯃꯣꯔꯦꯗ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯣꯁꯁꯤꯡꯗ ꯃꯔꯝ ꯆꯥꯗꯅ ꯊꯛꯅꯕ ꯏꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯆꯥꯅꯕ ꯊꯛꯅꯕꯒꯤ ꯄꯣꯠꯂꯝ ꯐꯪꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯣꯡꯖꯪ ꯑꯁꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕꯅꯤ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯆꯠꯊꯕꯅꯤ ꯃꯗꯨꯅ ꯈꯣꯡꯖꯪ ꯑꯁꯤ ꯍꯟꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯥꯎꯟꯇꯔ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯁꯤ ꯀ꯭ꯂꯕ 19ꯅ ꯂꯦꯞꯇꯅ ꯆꯠꯊꯈꯤꯒꯅꯤ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯈꯤ꯫